Good morning. ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯉꯁꯤꯒꯤ ꯀꯔꯝꯕ ꯇꯥꯏꯃꯤꯡ ꯐꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯦꯠꯀꯗꯕ ꯀꯂꯔꯁ ꯀꯔꯤ ꯀꯔꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯔꯒꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯕꯗ ꯁꯨꯝ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯒꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤ ꯅꯨꯃꯤꯠꯇ ꯁꯤ ꯁꯦꯠꯂꯣ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤ ꯁꯦꯠꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯀꯥꯔꯠꯁꯦ ꯂꯩꯔꯦꯀꯣ ꯑꯩ ꯄꯣꯠ ꯀꯩꯝ ꯊꯝꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯜꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯀꯩꯝ ꯊꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯊꯝꯃꯤꯁꯤꯅ 1ꯅꯦꯅ ꯈꯜꯂꯁꯦ ꯑꯀꯣꯟꯕꯒꯤꯁꯤꯅ 2ꯅꯦ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ 3ꯅꯦꯀꯣ ꯍꯥꯏꯗꯤ ꯄꯥꯏꯜ ꯅꯝꯕꯔ 1 2 and 3 ꯀꯣ ꯑꯗꯣ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯨ ꯀꯥꯔꯠ ꯅꯝꯕꯔ 1ꯁꯦ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯅꯤꯀꯣ ꯍꯥꯏꯁꯦ ꯁꯨꯝ ꯗꯦꯂꯤ ꯔꯤꯗꯤꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯦ 2 of Wands ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯄꯣꯠꯀꯨꯝꯕ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤꯁꯦ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯅꯦ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯅ ꯗꯥꯎꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯏꯊꯟꯗ ꯗꯥꯎꯠꯁꯨ ꯍꯦꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯇꯧꯋꯣꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖꯁꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯇꯧꯋꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯝꯐꯔꯠ ꯂꯦꯚꯦꯜꯗꯨꯗꯒꯤ ꯀꯝꯐꯔꯠ ꯖꯣꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯗꯤ ꯅꯪ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯅꯦꯕ ꯔꯤꯖꯜꯠ ꯑꯐꯕ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯅꯝꯕꯔ 2ꯁꯦ 8 of Cups ꯂꯥꯛꯑꯦꯀꯣ 8 of Cups ꯑꯗꯨꯝ ꯊꯋꯥꯏ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯒꯟꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯈꯟꯒꯅꯣ ꯍꯥꯟꯅ ꯍꯧꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯂꯩꯔꯒꯗꯤꯀꯣ ꯆꯠꯍꯟꯒꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯄꯥꯁ ꯄꯦꯟꯗꯣ ꯍꯥꯏꯇꯥꯔꯦꯀோ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯀꯅꯣꯕ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯄ ꯈꯛꯇꯪ ꯇꯝꯃꯣꯀꯣ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝ ꯀꯩꯅꯣ ꯑꯇꯩ ꯂꯩꯅꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯐꯦꯁ ꯇꯧꯕ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯣ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯦ 4 of Pentacles ꯂꯥꯛꯑꯦꯀꯣ 4 of Pentacles ꯍꯧꯖꯤꯛ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯜꯂꯒ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯒꯅꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯩ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕꯗ ꯍꯥꯏꯗꯤꯀꯣ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇ ꯐꯥꯎꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯇꯥꯔꯦꯀோ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯁꯟ ꯍꯁꯕꯦꯟ ꯋꯥꯏꯐ ꯈꯛꯇꯪꯒꯤ ꯃꯔꯤ ꯅꯠꯇꯕꯤꯗꯀꯣ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯁꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯩꯝꯇ ꯈꯟꯕꯤꯒꯅꯣ ꯁꯤ ꯀꯥꯟꯁꯤꯗꯀꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯥꯔꯠꯁꯤꯅ ꯄꯩꯁꯥꯁꯤꯁꯨ ꯑꯦꯅꯔꯖꯤ ꯃꯈꯜ ꯑꯃꯅꯦꯀꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯍꯧꯖꯤꯛ ꯃꯇꯝ ꯄꯤꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯄꯤꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯑꯣꯏꯅ ꯃꯇꯝ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯉꯁꯤꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯔꯁꯤꯅꯀꯣ ꯉꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯑꯌꯨꯛꯀꯤ ꯑꯉꯟꯕꯒꯤ ꯄꯨꯡ 4ꯒꯤꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯄꯨꯡ 9:05 ꯀꯣ 9:05 8:39 ꯐꯥꯎꯕ ꯑꯃ ꯐꯩꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤꯅ 8:39 ꯐꯥꯎꯕ ꯑꯃ ꯐꯔꯦ ꯑꯗꯨꯒ ꯃꯔꯛꯁꯦ ꯈꯤꯇꯪ ꯉꯁꯤꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯒꯅ ꯄꯨꯡ 12:93 2:13 ꯀꯣ ꯑꯁꯤꯗ ꯑꯗꯨꯝ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯆꯠꯊꯣꯛꯀꯦ ꯈꯜꯂꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯕ ꯃꯇꯝ ꯍꯥꯏꯔꯒꯅ ꯄꯨꯡ 2:13 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5:22 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ ꯄꯨꯡ 8:93 ꯄꯨꯡ 13:13 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯉꯧꯕ ꯁꯦꯠꯂꯣꯀꯣ ꯍꯥꯏꯗꯤ ꯑꯉꯧꯕ ꯁꯦꯠꯂꯣ ꯑꯉꯧꯕ ꯁꯨꯠ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯉꯧꯕ ꯑꯗꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯑꯉꯧꯕ ꯑꯃ ꯌꯥꯎꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯏꯗ ꯀꯩꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯋꯔꯁꯀꯨꯝꯕ ꯀꯠꯄ ꯈꯣꯠꯄ ꯂꯩꯒꯨꯝꯕ ꯀꯠꯄ ꯂꯩꯅꯀꯣ ꯑꯗꯨꯗꯁꯨ ꯑꯉꯧꯕꯒꯨꯝꯕ ꯀꯠꯄꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯩꯔꯨꯛ ꯀꯠꯀꯦ ꯀꯥ ꯍꯥꯏꯔꯒꯁꯨ ꯑꯉꯧꯕꯗ ꯍꯩꯔꯨꯛ ꯀꯩ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯁꯨ ꯉꯧꯋꯤꯅꯀꯣ ꯌꯨꯕꯤ ꯉꯧꯋꯦ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯉꯧꯕ ꯄꯣꯠꯀꯨꯝꯕ ꯑꯣꯐꯔ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯇ ꯇꯥꯏꯃꯤꯡꯒ ꯂꯣꯏꯅꯃꯛꯀꯣ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯁ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ